Loan athengkraba lalholo prepak pro gaming sizinaraga tongan ba dukan singdagi sel khairamba mioi ama lalholo asina faraga wakal taminaraba matung imung manungda sinakre prepak pro na faraba matung wakal taminakraba mioi adude mutum fibau mayai lekai dake kharibam nimai chehinifu apokpa kharibam irabot kawe faraba mioi adu ngase Bishnupur district ke mafam amada paumi singge mamangda puthokuna party asige machin chatpa amana hai Lamdamasda Hosik Tokliba Iranga Sigi Yenglaga Prepak Prona Sankai Tomkai ki Tabak Pumna Makleb Lagani Haina Lautokrabaso Mioi Asina Narolda Party ki Ming Sizinaduna Sel Kaibagi Tabak Chatare Haibagi Pau Ama Fangbadage Party na Kaukatuna Wakal Tamina Bane Mahak na Yum Amada Lupa Lak Ahunge Demand Tauramba Amade Lakshmi Bazar ge Dukan Humfuma Pandage Sel Oina Lupa Lasing Humpuga Chamangaso Kongwet ki Haina Masana Yazabaga Loinana Party na akan ba warning ama piraba matungda laikai club maira paibi amade imong manungge miyoi singda khusin naragane karigumba makata na asigumba aranba thabak ase amuk hana tawraklabade party na ngakpa ngamloi hainaso mahak na makata na phongdoke